ꯁꯤ ꯀꯩꯅꯣ ꯁꯤ ꯃꯁꯔꯨꯝ ꯀꯥꯡꯒꯧ ꯉꯧꯗꯣꯏꯅꯦ ꯃꯁꯔꯨꯝꯁꯦ ꯀꯛꯊꯠꯂꯦ ꯑꯩꯁꯨ ꯃꯁꯔꯨꯝ ꯐ꯭ꯔꯦꯁ ꯃꯁꯔꯨꯝꯁꯦ ꯑꯃꯨꯛꯐꯥꯎ ꯆꯥꯗ꯭ꯔꯤꯀꯣ ꯉꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯗꯣꯏꯅꯦ ꯑꯗꯣ ꯃꯁꯔꯨꯝꯁꯦ ꯁꯣꯏꯕ ꯂꯣꯏꯔꯦ ꯃꯥꯁꯦ ꯌꯥꯝꯅ ꯆꯥꯎꯅ ꯁꯣꯏꯕꯁꯨ ꯌꯥꯝꯅ ꯄꯤꯛꯅ ꯁꯣꯏꯕꯁꯨ ꯍꯥꯎꯇꯦꯅ ꯆꯥꯎꯇꯛ ꯆꯥꯎꯇꯛ ꯇꯧꯔꯒ ꯁꯣꯏꯔꯦ ꯑꯗꯨꯒ ꯃꯥꯗꯤ ꯇꯤꯜ ꯆꯅꯝ ꯍꯥꯞꯄꯁꯨ ꯍꯥꯎꯇꯦꯅ ꯍꯥꯏꯌꯦ ꯏꯆꯦꯅ ꯑꯗꯨꯅ ꯇꯤꯜꯍꯧꯅꯦ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯈꯔ ꯁꯣꯏꯖꯜꯂꯦ ꯑꯗꯨꯒ ꯉꯧꯔꯅꯤ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯁꯥꯡꯅꯗꯤ ꯅꯝꯗ꯭ꯔꯦ ꯑꯩꯅ ꯃꯇꯦꯛ ꯃꯇꯦꯛ ꯁꯨꯝ ꯅꯝꯃꯒ ꯁꯝꯖꯜꯂꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯃꯁꯔꯨꯝꯁꯦ ꯉꯧꯔꯦ ꯃꯁꯔꯨꯝꯁꯦ ꯉꯧꯕ ꯀꯥꯟꯗ ꯃꯍꯤ ꯌꯥꯝꯅ ꯊꯣꯛꯏꯀꯣ ꯃꯍꯤꯁꯦ ꯃꯁꯥꯒꯤ ꯃꯍꯤꯅꯦ ꯊꯣꯛꯆꯔꯛꯏ ꯃꯌꯥꯝꯁꯦ ꯑꯗꯣ ꯁꯤ ꯃꯍꯤꯁꯦ ꯀꯪꯅ ꯉꯧꯁꯜꯂꯅꯤ ꯑꯗꯨꯒ ꯃꯁꯔꯨꯝ ꯀꯥꯡꯉꯧꯁꯦ ꯑꯗꯨꯝ ꯂꯣꯏꯔꯗꯣꯏꯅꯦ ꯑꯗꯣ ꯍꯧꯖꯤꯛ ꯐꯅꯌꯥꯝ ꯀꯪꯖꯜꯂꯦ ꯂꯣꯏꯁꯤꯜꯂꯛꯑꯦ ꯃꯁꯔꯨꯝ ꯀꯥꯡꯉꯧ ꯂꯣꯏꯔꯦ ꯄ꯭ꯂꯦꯠꯇ ꯍꯥꯞꯄꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯦ ꯁꯧꯒ꯭ꯔꯤ ꯑꯃꯒ ꯑꯃꯨꯛ ꯊꯣꯡꯒꯗꯣꯏꯅꯦ ꯁꯧꯒ꯭ꯔꯤꯁꯨ ꯊꯣꯡꯕ ꯂꯣꯏꯔꯦ ꯑꯩ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯗꯤ ꯎꯠꯆꯍꯧꯗ꯭ꯔꯦ ꯁꯧꯒ꯭ꯔꯤ ꯊꯣꯡꯉꯦ ꯃꯁꯔꯨꯝ ꯀꯥꯡꯉꯧ ꯑꯃ ꯉꯧꯔꯅꯤ ꯑꯗꯨꯒ ꯁꯤꯡꯖꯨ ꯍꯩꯕꯤ ꯃꯅꯥꯅꯦ ꯀꯔꯤ ꯀꯔꯤ ꯃꯌꯥꯟ ꯇꯨꯌꯥꯟ ꯃꯤꯃꯤꯒ ꯈꯔ ꯍꯥꯞꯆꯤꯜꯂꯒ ꯁꯤꯡꯖꯨ ꯑꯃ ꯁꯨꯒꯅꯤ ꯑꯗꯨꯒ ꯑꯩꯁꯦ ꯍꯧꯖꯤꯛ ꯗꯦꯜꯂꯤꯗ ꯂꯩꯌꯦꯕꯀꯣ ꯗꯦꯜꯂꯤꯗ ꯃꯣꯏ ꯁꯤ ꯆꯦꯡꯁꯦ ꯑꯐꯕ ꯃꯩꯇꯩꯒꯤ ꯆꯦꯡ ꯑꯐꯕꯗꯧꯅ ꯅꯞ ꯅꯞ ꯂꯥꯎꯋꯦ ꯌꯥꯝ ꯍꯥꯎꯋꯦ ꯃꯥꯒꯤ ꯆꯥꯛꯁꯦ ꯅꯞ ꯅꯞ ꯂꯥꯎꯅ ꯑꯩꯈꯣꯏ ꯃꯩꯇꯩ ꯆꯦꯡꯗꯒꯤ ꯑꯩꯗꯤ ꯁꯤꯅꯕꯨ ꯍꯦꯟꯅ ꯍꯥꯎꯕꯣꯏ ꯅꯤꯡꯉꯦ ꯃꯍꯥꯎꯁꯨ ꯌꯥꯝꯅ ꯂꯩ ꯗꯦꯜꯂꯤꯗ ꯂꯥꯏꯌꯦꯡꯕ ꯂꯥꯛꯄꯅꯦ ꯑꯗꯣ ꯏꯆꯦꯒꯤ ꯃꯅꯥꯛꯇ ꯂꯩꯕꯅꯦ ꯁꯧꯒ꯭ꯔꯤ ꯑꯃ ꯃꯣꯏ ꯍꯧꯖꯤꯛ ꯏꯆꯦ ꯑꯅꯤꯅ ꯁꯤꯡꯖꯨ ꯁꯨꯔꯤ ꯃꯣꯏ ꯃꯌꯥꯟ ꯇꯨꯌꯥꯟ ꯍꯥꯞꯆꯜꯂꯦ ꯍꯩꯕꯤ ꯃꯅꯥꯁꯨ ꯍꯥꯞꯆꯜꯂꯦ ꯂꯣꯏꯔꯦ ꯊꯤꯔꯦ ꯆꯥꯛ ꯏꯁꯤꯡ ꯊꯤꯔꯦ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯅꯤ